Tengakna usara sing thabada thadariba senpham ase umang koktokpa thingbada thadarabadi mahoksage khal kaihandana thambada hena mateng oigadra haibasi asobo wahang oirakle. Imphal iski tongan ba mafam anida sakangdabasingna bom thamjilamle. Manipur police ki bomb disposal squad ki kangbuna asoyangam yaugdana lokthoklaga pokhai hankre. Nambol Foijing Makha Lekai da leiba Kangla Foods lamjingba group ke unit ama oikibaga loinena matam khara semjin sajanbagi thabak chathabana maram oiduna leplurabasu ngasidagi amuk hanna thabak hokre. Kanglai Park News tengbang lup ki thomi singna angamba sel khaina duna lup asigi publicity secretary Rose Maibamna Zenims ki ortho water laying duna leiriba langoizam ranjoida sel gi tengbang khusina kre. Ngarang malim gi tongan ba mafam singda pangthok na bagum ngasisu lamjingba motors private limited na sinduna ngasi langol da leiba assembly of god school amadi imphal gi khumalampak da leiba ISBT da world environment day gi thoram pangthokre. Kwakja municipal council gi tengbang loinana all manipur meitai and meitai pangal e-rickshaw cooperative society amadi radiant e-ride ka khusamna duna ngasi kwakta da ahanbo ina e-rickshaw launch tawkre. All Community Development Organization Morena handak sahigi ahumlak suba oina felicitation cum prize distribution gi thorum ama lup asigi conference hall da pangthokre. Haukiba sahi lisingani taraturuk tagi hongna Sarem khulda railway tunnel sajin khiba asina khullasigi miyam da piriba khudong sadaba kya gi matang da Manipur Human Rights Commission gi acting chairperson Khaidem Manina lusingba kangbu amana mafam adu da hakthengna na chatuna yengshinkre. Handak si Minister N. Birena lusingba BJP ki sungsina balengak asina Directorate of Tribal Affairs and Health ki makhada ADC employees singi oiva pension sel ama hawdoklagani haikibu wafam aduda All Tribal Rights Protection Forum Manipur na nungaiba phongdokre. Yaripokta leiba Singtam Foundation for Innovative Education na asaba pata sijina duna school gi recognition loramba asi laibak thibani. Masi matam adugi council gi official amadi lengak ki official single loktuna raga chathavani haina Kanglai Park Students Association na maral sirakle. Jiribam district ki Chingdong Lekai da leiriba Jiribam Municipal Office ki Solid Waste dump site asina miyam da piriba saitheng kaya gi matang da miyam gi oiba mifam pangthokre. Eastern Motor Arena Chingmairong da ngasi New Alto 800 Manipur da launch tawkre. Handak kasar da pangthokiba Christian gi oiba thorum amada likhiba wari adu masagi punsi wari da yompham oibani. Masida lamda masigi miyam na nungaitaba leiragasu ngakpi yu haina Manipur gi saisakpi mandakini takhelambam na haikre.